ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯆꯦꯁꯝ Abdul Kadirꯒꯤ ꯃꯤꯍꯥꯠ ꯑꯁꯤ ꯇꯦꯔꯣꯔꯤꯖꯝ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯛꯄ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅ ꯗꯤ ꯑꯣꯜ Manipur Muslim Students Organization AMMSO General Headquartersꯀꯤ President Imtiaz Haibokmayumna ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯃꯥꯟꯅꯗꯕ ꯄꯥꯎꯕꯤꯇꯦꯛ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯆꯦꯁꯝ Abdul Kadirꯕꯨ ꯐꯥꯕ ꯄꯨꯟꯕ ꯇꯧꯈꯤꯕ, ꯃꯥꯡꯍꯟꯕ ꯑꯃꯁꯨꯡ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯁꯃꯨꯔꯧ ꯅꯥꯎꯔꯦꯝꯒꯤ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯐꯨꯝꯖꯤꯜꯂꯒ ꯊꯅꯝꯕꯕꯨ AMMSOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯗꯦꯝ ꯇꯧꯏ꯫ ꯊꯧꯑꯣꯡ ꯑꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ Unit 27 Quick Response Team ꯑꯃꯁꯨꯡ ꯃꯩꯔꯥꯄꯥꯏꯕꯤꯒꯤ ꯂꯨꯆꯤꯡꯕꯤ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯛꯄ ꯑꯃꯁꯨꯡ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯣꯟꯕ ꯃꯥꯏꯅꯣꯔꯤꯇꯤ ꯃꯥꯔꯖꯤꯅꯦꯂꯥꯏꯖ ꯑꯣꯏꯔꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯒꯤ ꯃꯤꯑꯣꯏꯕꯨ ꯑꯇꯝꯅꯅ ꯇꯥꯔꯒꯦꯠ ꯇꯧꯕ ꯑꯁꯤꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯣ ꯂꯩꯔꯛꯇꯕ ꯑꯃꯁꯨꯡ ꯁꯃꯥꯖ ꯑꯁꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯃꯅꯤꯄꯨꯔꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕꯅꯤ ꯑꯃꯁꯨꯡ ꯔꯤꯐꯣꯔꯃꯦꯁꯟ ꯇꯧꯔꯤꯕꯅꯤ ꯍꯥꯏꯖꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯃꯔꯤ ꯑꯁꯤ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯇꯣꯈꯥꯏ ꯇꯥꯅꯕ ꯃꯔꯨ ꯍꯨꯟꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯂꯨꯔꯤꯕ ꯋꯥꯍꯪ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯑꯅꯤ ꯑꯁꯤꯗꯁꯨ ꯄꯥꯟꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯐꯖꯅ ꯇꯧꯗꯕꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯈꯣꯏꯒꯤ ꯇꯧꯅꯤꯡ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯃꯄꯥ ꯁꯥꯗꯨꯅ ꯂꯩꯔꯛꯂꯤ꯫ ꯃꯁꯤꯒ ꯏꯔꯣꯏꯅꯅ Abdul Kadirꯒꯤ ꯃꯤꯍꯥꯠ ꯑꯁꯤꯗ ꯑꯔꯨꯕ ꯋꯥꯍꯪ ꯑꯅꯤ ꯆꯣꯡꯊꯣꯔꯛꯂꯤ꯫ ꯑꯍꯥꯟꯕꯗ, ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯃꯥꯖ ꯑꯁꯤꯗ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯃꯈꯣꯏꯒꯤ ꯍꯛ ꯂꯩꯔꯛꯇ꯭ꯔꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯅꯤꯁꯨꯕꯗ, Abdul Kadir ꯑꯁꯤ ꯄꯥꯡꯒꯜ ꯃꯆꯥ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯅꯨꯡꯁꯤꯅꯕꯕꯨ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯕꯨ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯈꯦꯠꯅꯕꯅ ꯅꯨꯡꯁꯤꯅꯗꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯕ꯭ꯔꯥ? ꯃꯁꯤꯅꯔ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨꯁꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯍꯨꯟꯗꯣꯛꯂꯤꯕ? ꯑꯍꯨꯝꯁꯨꯕꯗ, Abdul Kadirꯕꯨ ꯍꯨꯔꯥꯟꯕꯅꯤ ꯆꯤꯡꯅꯩ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯔꯝ ꯆꯥꯗꯕ ꯑꯃꯁꯨꯡ ꯄꯥꯡꯒꯜꯅꯤ ꯍꯥꯏꯔꯒꯗꯤ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯂꯥꯟꯅ ꯈꯟꯅꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯎꯠꯂꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯤ ꯑꯃꯕꯨ ꯁ꯭ꯇꯤꯒꯃꯥꯇꯥꯏꯖ ꯇꯧꯕꯤꯕ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯁꯤ ꯃꯍꯥꯛꯀꯤ ꯀꯥꯡꯂꯨꯞꯄꯨ ꯌꯦꯡꯉꯒ ꯈꯥꯏꯗꯣꯛꯄꯤꯕ, ꯀꯝꯃ꯭ꯌꯨꯅꯦꯜ ꯄ꯭ꯔꯣꯐꯥꯏꯂꯤꯡ ꯇꯧꯕꯤꯕ ꯑꯃꯁꯨꯡ ꯀꯦꯔꯦꯛꯇꯔ ꯑꯦꯁꯥꯁꯤꯅꯦꯠ ꯇꯧꯕꯤꯕꯅꯤ꯫ ꯑꯁꯦꯡꯕ ꯍꯨꯔꯥꯟꯕꯁꯤꯡꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕ, ꯁꯥꯟꯇꯤ ꯊꯨꯒꯥꯏꯕ ꯑꯃꯁꯨꯡ ꯄ꯭ꯔꯖꯥꯒꯤ ꯆꯥꯛꯊꯨꯡ ꯃꯠꯄ, ꯃꯔꯨꯑꯣꯏꯅ ꯗꯔꯀꯥꯔ ꯇꯥꯕ ꯃꯥꯏꯅꯣꯔꯤꯇꯤ ꯀꯥꯡꯂꯨꯞ, ꯄꯥꯡꯒꯜꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ, ꯑꯅꯥ ꯂꯥꯌꯦꯡ ꯑꯃꯗꯤ ꯑꯇꯩ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡꯒꯤ ꯍꯤꯔꯝꯁꯤꯡꯗ ꯆꯥꯛꯊꯨꯡ ꯐꯪꯍꯟꯗꯕꯁꯤꯡ ꯑꯗꯨꯕꯨꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅꯤ ꯑꯁꯦꯡꯕ ꯍꯨꯔꯥꯟꯕꯗꯤ꯫ ꯃꯁꯤ ꯉꯁꯤ ꯉꯔꯥꯡ ꯈꯛꯇꯒꯤ ꯊꯧꯗꯣꯛ ꯅꯠꯇꯦ꯫ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯈꯔ ꯍꯪꯒꯠꯅ ꯌꯦꯡꯂꯨꯕꯗ ꯈꯦꯇ꯭ꯔꯤꯒꯥꯎꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯁꯪꯒꯣꯝ ꯁꯨꯝꯐꯝ ꯁꯍꯤꯔꯕꯨ ꯇꯈꯦꯜꯗ ꯐꯨꯗꯨꯅ ꯍꯥꯠꯄꯤꯈꯤꯕ, ꯀ꯭ꯋꯥꯛꯇꯥꯗꯒꯤ ꯅꯨꯄꯥꯃꯆꯥ ꯑꯃꯕꯨ ꯅꯝꯐꯨꯗ ꯑꯣꯛ ꯄꯤꯖꯗꯨꯅ ꯃꯈꯣꯡꯗ ꯌꯣꯠꯄꯤꯅ ꯊꯤꯟꯖꯤꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯀꯩꯔꯪꯗꯒꯤ ꯁꯥꯍꯅꯋꯥꯖꯄꯨ ꯑꯟꯗ꯭ꯔꯣꯗ ꯐꯨꯕꯗꯒꯤ ꯁꯤꯈꯤꯕ ꯑꯃꯁꯨꯡ ꯑꯁꯥꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯖꯤꯔꯤꯕꯥꯝꯗꯒꯤ ꯃꯥꯏꯅꯔ ꯅꯨꯄꯤꯃꯆꯥ ꯑꯃꯕꯨ ꯐꯥꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯄꯥꯡꯒꯜ ꯅꯨꯄꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯖꯟꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯄꯥꯡꯒꯜ ꯅꯨꯄꯥ ꯅꯍꯥꯁꯤꯡꯕꯨ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯈꯛꯀꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯐꯨꯕ ꯆꯩꯕ, ꯑꯦꯁꯣꯜꯠ ꯇꯧꯈꯤꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯣꯛꯂꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ, ꯑꯣꯠꯄ ꯅꯩꯕ, ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕ ꯃꯁꯦꯜꯗ ꯇꯧꯍꯩꯗꯕ ꯊꯧꯑꯣꯡ ꯉꯥꯛꯇꯅꯤ꯫ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯑꯣꯏꯒꯗꯕ ꯊꯧꯑꯣꯡꯁꯤꯡ ꯇꯧꯔꯅꯨ, ꯏꯅꯐ ꯏꯁ ꯏꯅꯐ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯂꯤꯕꯗꯤ ꯂꯩꯕꯥꯛꯀꯤꯅꯤ, ꯁꯥꯟꯇꯤꯒꯤꯗꯃꯛ ꯑꯃꯁꯨꯡ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ CSO ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈꯔꯦ? ꯑꯁꯨꯛ ꯇꯝꯊꯤꯅ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯁꯤ ꯅꯈꯣꯏꯅ ꯍꯥꯏꯕꯅ ꯑꯃ, ꯇꯧꯊꯣꯔꯛꯄꯗꯅ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯃꯛꯅ ꯑꯣꯏꯗꯨꯅꯁꯨ CSO ꯈꯔ, ꯁꯥꯇ꯭ꯔꯒꯤ ꯁꯪꯁꯊꯥꯟꯁꯤꯡ, ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯁꯨꯡ ꯑꯦꯁꯣꯁꯤꯑꯦꯁꯟꯁꯤꯡ ꯈꯔꯅ ꯁꯣꯂꯤꯗꯥꯔꯤꯇꯤ ꯎꯠꯂꯤꯕ ꯑꯃꯁꯨꯡ Abdul Kadirꯒꯤ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯄꯨꯊꯣꯛꯅꯕ ꯂꯦꯞꯄꯤꯔꯛꯄ, ꯌꯥꯎꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯇꯒꯤꯁꯨ ꯑꯊꯨꯕꯗ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ꯫ ꯆꯦꯟꯅꯔꯤꯕ ꯃꯦꯟ ꯑꯦꯀ꯭ꯌꯨꯖ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯤꯗꯔ ꯂꯣꯡꯖꯝ ꯈꯥꯕꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯁꯔꯀꯥꯔꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯃꯊꯧ ꯇꯧꯗ꯭ꯔꯕ꯭ꯔꯥ? ꯃꯍꯥꯛ ꯐꯥꯗ꯭ꯔꯤꯕ ꯑꯁꯤ ꯊꯑꯣꯏꯅ ꯐꯥꯗꯕ ꯑꯣꯏꯔꯤꯕ꯭ꯔꯥ? ꯃꯅꯤꯄꯨꯔꯗ ꯖꯁꯇꯤꯁ ꯑꯁꯤ ꯃꯤ ꯑꯈꯟꯅꯕ ꯈꯔꯈꯛꯀꯤ ꯑꯣꯏꯔꯤꯕ꯭ꯔꯥ? ꯍꯥꯏꯅ ꯍꯪꯂꯛꯂꯤ꯫ ꯑꯃꯁꯣꯅ ꯒꯣꯚꯔꯟꯃꯦꯟꯠꯇ ꯊꯥꯡꯒꯠꯅꯤꯡꯂꯤꯕ ꯋꯥꯐꯝꯁꯤꯡꯗꯤ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯖꯁꯇꯤꯁ ꯑꯊꯨꯕꯗ ꯐꯪꯍꯟꯕꯤꯕ, ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯏꯍꯧꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯌꯥꯝꯅ ꯄꯨꯟꯅ ꯁꯥꯟꯇꯤ ꯑꯣꯏꯅ
nungsi chanana leiminaba adu khawrangna ngairi leingaki thausadaba thawong asi leingaki asoiba khakta natabida praja miyam mukhoi sauna hannabagi barton tawbagumbani hairi leiriba kanglup furup khudingmaki miyoi singna social media da mathong maram khangdana kanglup masel marakta yengthinaba yaba mawongda content thagat loidabani hanagi video amasung photo na chingbasing Facebook amasung WhatsApp ta viral oihalaga miyambu chamam nahannaba amasung tension pokhanlibasing asisu khudakta lepiyu hairi masigi matangda mari leinaba police na su action lokhatpiyu aikhoi amatta oina lebak asida ingna chikna tangdulaitana leinabagidamak asigumlaba samajki mayokta leiriba wakhalol amasung miyoi sing asigi mayokta punna lepminaduna thengnaminasi hairi Abdul Kadir gi mihat asigi justice athubada fanghanlu akanbana asonmabu tuhatpiba हिंसा की थवोंग सिंह खुदकता लेपु हाइना चेरोल असिना मखा ताना तक्सिनलकली